ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕ ꯅꯤꯡꯉꯣꯜꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯗꯨ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯕꯒꯨꯝꯅ ꯇꯧꯏ ꯂꯝꯍꯥꯡ ꯑꯣꯏꯅ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯃꯥꯜ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ 4 ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ 2 ꯁꯨꯕꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 3 ꯁꯨꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ 4 ꯁꯨꯕ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯄꯥꯔꯤꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ꯫ ꯇꯣꯃꯥꯜꯅ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯕꯨ ꯃꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ?" "ꯑꯣ, ꯈꯪꯖꯗꯦꯗ." "ꯀꯩꯅꯣ ꯈꯪꯖꯗꯦ ꯍꯥꯏꯕꯕꯣ? ꯅꯪꯅ ꯈꯔ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ?" "ꯑꯣ, ꯍꯥꯏꯔꯤꯕꯅꯦ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ꯫ ꯄꯥꯅꯤꯡꯗꯦꯌꯦ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ." "ꯍꯩ, ꯃꯗꯨ ꯌꯥꯔꯣꯏꯀꯣ꯫ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ?" "ꯌꯨꯝꯅꯤ ꯀꯩꯅꯣ, ꯏꯆꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯖꯁꯅꯨ." "ꯃꯃꯥ ꯂꯧꯗꯅꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯁꯣꯏꯔꯤꯁꯦ, ꯐꯠꯇ꯭ꯔꯤꯕꯁꯦ." "ꯍꯦꯔꯥ, ꯃꯈꯣꯏ ꯕꯕꯥꯒꯤꯗꯨꯗꯤ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ? ꯑꯩ ꯂꯧꯗꯅ ꯐꯠꯇ꯭ꯔꯤꯅꯤ ꯀꯥꯏꯅ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯏꯆꯥꯁꯤꯡꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯗꯅ." ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯕꯕꯥ, ꯆꯥꯁꯤꯗ ꯂꯩꯔꯦ. ꯏꯅꯝꯃꯒ ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤꯁꯨ ꯌꯥꯎꯔꯕꯅꯤ." "ꯑꯩꯗꯤ ꯄꯨꯊꯣꯛꯂꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯤ. ꯄꯨꯗꯤ ꯄꯨꯊꯣꯔꯛꯏꯗꯅ." ꯇꯣꯃꯥꯜꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯆꯪꯉꯣ ꯏꯃꯧ ꯏꯕꯦꯝꯃ, ꯅꯊꯧ ꯇꯧꯖꯔꯨꯔꯣ." "ꯍꯣꯏ ꯕꯕꯥ." ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ, "ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯤꯡꯗꯨ ꯀꯧꯊꯣꯛꯂꯣꯗꯅ. ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯗꯧ ꯃꯥꯟꯗꯤꯌꯦ." "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯕꯁꯤꯕꯣ?" "ꯑꯩ ꯑꯝꯇ ꯍꯧꯗꯣꯛꯈꯤꯒꯦ." "ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯊꯦꯡꯃꯟꯈ꯭ꯔꯦꯅꯦꯍꯦ ꯍꯧꯒꯠꯂꯤꯕꯗꯣ." "ꯇꯨꯝꯖꯁꯅꯨ ꯀꯩꯗꯧꯔꯒꯦ, ꯊꯕꯛ ꯂꯩꯇꯗꯅ ꯇꯨꯝꯂꯤꯕꯅꯤ." "ꯍꯩ, ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯍꯩꯅꯈ꯭ꯔꯅꯤꯅꯦ." "ꯍꯌꯦꯡꯋꯥꯏꯅꯅꯦ, ꯍꯌꯦꯡꯋꯥꯏꯅꯤ ꯀꯩꯅꯣ. ꯍꯧꯖꯤꯛꯅ ꯍꯧꯖꯤꯛ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ." ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯃꯥ ꯐꯩ ꯍꯥꯏꯁꯤꯅꯤ. ꯃꯃꯥ ꯐꯩꯀꯣ, ꯃꯃꯥ ꯐꯩ꯫ ꯃꯃꯥꯅ ꯍꯧꯗꯣꯛꯄ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯍꯥꯟꯅ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥ, ꯆꯥ ꯄꯨꯊꯣꯔꯛꯑꯝꯃꯕꯣ?" "ꯄꯨꯊꯣꯔꯛꯑꯦ, ꯄꯨꯊꯣꯔꯛꯑꯦ. ꯅꯈꯣꯏ ꯑꯅꯤꯅꯦ ꯍꯧꯗꯣꯛꯄ ꯆꯪꯉꯛꯀꯦꯅ ꯇꯧꯔꯝꯃꯤꯕꯅꯤ." ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯔ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ?" "ꯑꯁ ꯕꯕꯥ, ꯍꯦꯛꯇ ꯌꯥꯗꯦꯗ." ꯊꯝꯕꯥꯜꯅ, "ꯕꯕꯥ, ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ, ꯊꯕꯛꯁꯨ ꯂꯩꯇꯕꯗ." "ꯀꯔꯤꯒꯤ ꯊꯕꯛ ꯂꯩꯇꯕꯅꯣ? ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ. ꯅꯈꯣꯏꯅ ꯇꯧꯈꯩ ꯇꯧꯗ꯭ꯔꯒ ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯁꯜꯂꯨ ꯌꯥꯗ꯭ꯔꯣ?" "ꯃꯥꯗꯤ ꯃꯧꯅꯤ ꯀꯩꯅꯣ. ꯃꯧ ꯍꯥꯏꯁꯤꯗꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ." "ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ, ꯊꯕꯛ ꯇꯧꯕꯗ ꯃꯧ ꯍꯥꯏꯕ ꯂꯩꯇꯦ, ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯂꯩꯇꯦ. ꯃꯈꯣꯏꯁꯨ ꯃꯈꯨꯠ 2 ꯄꯥꯜꯂꯤ, ꯅꯈꯣꯏꯁꯨ ꯅꯈꯨꯠ 2 ꯄꯥꯜꯂꯤ." "ꯑꯩꯈꯣꯏ ꯊꯝꯕꯥꯜꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ?" ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯀꯔꯤꯗ ꯆꯨꯝꯃꯤꯅꯣ? ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯎꯁꯜꯂꯗꯤ ꯑꯃꯁꯦ ꯅꯥꯎ ꯆꯥꯎꯈꯤꯗꯣꯏꯕ, ꯊꯕꯛ ꯂꯩꯊꯣꯛꯄ ꯍꯧꯔꯛꯇꯣꯏꯕ." "ꯅꯪꯅ ꯂꯣꯏꯅ ꯈꯪꯉꯤꯕ." "ꯈꯪꯉꯤꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯗꯣꯛꯑꯗꯤ ꯃꯧꯁꯦ ꯏꯃꯥ ꯕꯕꯥꯒꯤ ꯀꯣꯛꯇ ꯅꯦꯠꯀꯦ ꯍꯥꯏꯔꯛꯇꯣꯏꯅꯤ." "ꯏꯆꯥꯗꯤ ꯂꯤꯔꯛꯑꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯐꯖꯅ ꯍꯩꯔꯦꯗ." "ꯑꯁ, ꯕꯕꯥꯒꯤ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏꯀꯣ." ꯇꯣꯝꯕꯤꯅ, "ꯅꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ." "ꯀꯔꯤꯗꯅꯣ ꯅꯪꯅ ꯆꯨꯝꯃꯤꯁꯤꯅ?" "ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯨꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯏꯊꯛ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯎꯁꯤꯠꯂꯣꯏꯗꯧꯔꯤꯕ, ꯁꯦꯕꯥ ꯇꯧꯅꯤꯡꯂꯣꯏꯗꯣꯏꯕ." "ꯑꯩꯈꯣꯏ ꯕꯕꯥꯗꯤꯅꯦ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦꯁꯦ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯒꯦ, ꯅꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ." "ꯑꯩꯈꯣꯏꯅ ꯆꯨꯝꯂꯤꯕꯨꯗꯤ ꯃꯤꯒꯤ ꯃꯆꯥꯁꯦ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯌꯧꯔꯝꯃꯅꯤ. ꯃꯁꯤꯗ ꯇꯧꯒꯦ ꯍꯥꯏꯗꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏ ꯅꯠꯇ꯭ꯔꯣ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ." ꯊꯔꯣꯅ, "ꯃꯁꯤ ꯈꯪꯗꯅꯅꯦ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦ." "ꯏꯁ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯉꯤꯗꯀꯣ." ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯇꯧꯔꯨꯗꯣꯏꯅꯤ." "ꯏꯁ, ꯅꯪꯕꯨ ꯇꯧꯕꯨ ꯇꯧꯒꯗ꯭ꯔꯅꯦ?" "ꯇꯧꯅꯤ ꯀꯩꯅꯣ." "ꯏꯄꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯍꯌꯦꯡꯅꯦ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯗꯤ." "ꯍꯣꯏ ꯍꯣꯏ, ꯌꯦꯡꯕ ꯇꯥꯔꯦꯗꯅ." "ꯏꯄꯥꯗꯤ ꯅꯣꯏꯁꯦ
ꯊꯥ ꯐꯥꯗꯅ ꯍꯜꯂꯛꯑꯒ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯦꯔꯥ ꯕꯕꯥ ꯅꯪ ꯁꯨꯕ ꯃꯈꯣꯏ ꯕꯕꯥ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯊꯔꯣꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯖꯥꯠꯂꯣ ꯂꯣꯏꯔꯝꯈꯤꯔꯣꯏꯗ ꯊꯣꯡꯕ ꯍꯧꯗ ꯉꯥꯏꯔꯝꯈꯤꯅꯤ ꯑꯁ ꯑꯩꯗꯤ ꯉꯔꯥꯡ ꯆꯥꯛ ꯌꯥꯝ ꯆꯥꯍꯧꯗꯕꯒꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯊꯝꯕꯥꯜꯁꯨ ꯌꯧꯁꯜꯂꯛꯇꯨꯅ ꯑꯩꯁꯨ ꯂꯥꯝꯂꯕꯅꯦ ꯏꯆꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯁꯨ ꯊꯛꯄꯗ ꯉꯥꯏꯔꯤ ꯏꯃꯥ ꯆꯥꯅꯕꯨ ꯄꯨꯛ ꯊꯟꯕ ꯌꯥꯕ꯭ꯔꯣ ꯇꯣꯃꯥꯜꯅ ꯅꯠꯇꯦ ꯅꯈꯣꯏꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯕꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯅꯆꯤꯟꯕꯨ ꯁꯦꯡꯉꯕꯣ ꯀꯩꯅꯣ ꯕꯕꯥ ꯆꯤꯟ ꯁꯦꯡꯗꯅ ꯅꯠꯇ꯭ꯔꯣ ꯆꯥ ꯊꯛꯏꯁꯦ ꯏꯄꯥꯕꯨ ꯎꯍꯧꯗꯦꯗ ꯕꯕꯥꯅ ꯎꯈꯩ ꯎꯖꯍꯧꯗ꯭ꯔꯒ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯗꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯊꯔꯣꯅ ꯂꯥꯏꯖꯁꯨꯅꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛꯁꯦ ꯊꯣꯡꯕ ꯌꯥꯔꯤꯅꯤ ꯅꯈꯣꯏꯅ ꯇꯨꯝꯅꯤꯡꯂꯤꯕ ꯑꯗꯨꯃꯥꯏꯅ ꯃꯧꯁꯤꯁꯨ ꯇꯨꯝꯅꯤꯡꯂꯤꯕꯅꯤꯅꯦ ꯃꯧꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯊꯝꯕꯥꯜꯅ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅꯅꯦ ꯅꯨꯄꯤ ꯋꯥꯔꯤꯅꯤ ꯈꯪꯗꯦ ꯅꯨꯄꯥ ꯋꯥꯔꯤꯅꯤ ꯈꯪꯗꯦ ꯏꯌꯥꯎꯗ ꯍꯦꯛ ꯌꯥꯎꯅꯤꯡꯉꯗꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯝꯕꯥꯜꯅ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯝꯕꯥꯜꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗ ꯌꯥꯎꯅꯤꯡꯈꯣꯗꯅ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜꯅ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯕꯨꯁꯨ ꯅꯆꯥꯁꯤꯡꯁꯤꯁꯨ ꯉꯥꯏ ꯆꯥ ꯊꯛꯄꯒꯤ ꯀꯣꯟꯁꯤ ꯐꯥꯎꯕ ꯐꯦꯡꯗꯣꯛꯀꯅꯤ ꯈꯪꯗꯦꯅꯤ ꯅꯆꯥꯁꯤꯡꯁꯦ ꯀꯣꯟ ꯃꯆꯥ ꯑꯃ ꯑꯅꯤꯈꯛꯁꯤꯕꯨ ꯃꯧꯅ ꯃꯥꯏ ꯇꯧꯖꯁꯅꯤ ꯍꯥꯏꯔꯨꯔꯒ ꯃꯧꯗ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯣ ꯌꯥꯔꯤꯁꯦ ꯑꯩ ꯐꯦꯡꯉꯨꯔꯒꯦ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯒꯗꯕꯗꯨ ꯇꯧꯔꯨꯔꯣ ꯐꯦꯡꯉꯨꯆꯣ ꯃꯧ ꯍꯥꯏꯅ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯒꯅꯨ ꯍꯣ ꯀꯩꯗꯧꯔꯒꯦ ꯐꯦꯡꯉꯨꯔꯒꯦ ꯁꯣꯝꯗ ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯈꯔ ꯉꯟꯅ ꯊꯣꯡꯒꯦ ꯍꯥꯏꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯂꯥꯏꯖ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ ꯄꯨꯛꯁꯦ ꯆꯥꯛ ꯂꯥꯝꯃꯒ ꯊꯝꯕꯗꯣ ꯐꯠꯇꯤꯌꯦ ꯂꯥꯏꯖ ꯈꯨꯝꯂꯨꯗꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯕꯕꯥꯅ ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯏꯅꯝꯃ ꯁꯧꯒ꯭ꯔꯤꯗꯨꯗꯤ ꯀꯅꯥ ꯆꯥꯗꯣꯏꯕ ꯑꯗꯨꯗꯤ ꯀꯩ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯈꯪꯗꯦ ꯍꯥꯎꯅꯕ ꯅꯪꯅ ꯁꯤꯜꯂꯨ ꯍꯥꯎꯅꯕ ꯁꯤꯟꯕ ꯍꯩꯇꯕ꯭ꯔꯣ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯤꯕꯣ ꯑꯃ ꯊꯣꯡꯉꯤ ꯆꯥꯅꯤꯡꯗꯦ ꯑꯃ ꯊꯣꯡꯉꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩ ꯊꯝꯕꯥꯜꯅ ꯏꯅꯝꯃ ꯑꯩꯒꯤ ꯆꯥꯛꯁꯦ ꯑꯣꯛꯑꯣꯏ ꯈꯔ ꯍꯥꯞꯄꯛꯑꯣ ꯊꯝꯕꯥꯜ ꯆꯥꯛꯇꯤ ꯂꯩꯍꯧꯗ꯭ꯔꯦ ꯈꯔ ꯌꯥꯝ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ ꯏꯅꯝꯃꯩ ꯁꯔꯨꯛꯇꯒꯤ ꯂꯧꯔꯒꯦ ꯑꯗꯨꯗꯤ ꯍꯩ ꯅꯪꯒꯤ ꯆꯥꯛ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯃꯤꯗꯨꯗꯤ ꯅꯪꯅ ꯂꯧꯕꯗꯣ ꯅꯅꯝꯃꯒꯤ ꯑꯝꯇ ꯌꯥꯎꯍꯧꯗ꯭ꯔꯦꯅꯦꯍꯦ ꯌꯥꯝ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯖꯗꯕ ꯇꯥꯔꯦꯗꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯂꯥꯏꯖ ꯇꯞꯅ ꯌꯥꯔꯦꯗ ꯕꯕꯥ ꯍꯩ ꯆꯥꯅ ꯆꯥꯔꯤꯕ ꯅꯌꯥꯡꯅ ꯀꯪꯉꯤꯕ ꯁꯤꯕꯨ ꯑꯩꯅ ꯍꯦꯟꯅ ꯀꯪꯅꯤꯡꯗꯦ ꯍꯣꯅꯦ ꯃꯤ ꯄꯤꯖꯅꯤꯡꯗꯕ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯑꯗꯨꯒꯤꯅꯤ ꯕꯕꯥ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯃꯈꯣꯏ ꯕꯕꯥꯁꯨ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯒꯤꯅꯤꯅꯦ ꯊꯔꯣꯅ ꯑꯩꯅ ꯏꯟꯖꯥꯡꯁꯦ ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯣ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯖ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯇꯣꯝꯕꯤꯅ ꯍꯥꯏꯒꯨꯝꯃꯗꯅ ꯏꯟꯖꯥꯡꯁꯤꯁꯨ ꯀꯌꯥ ꯆꯥꯅꯤꯡꯗꯦꯗ ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯊꯝꯕꯥꯜꯅ ꯀꯌꯥꯝ ꯍꯥꯎꯗ꯭ꯔꯒꯦ ꯏꯆꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯍꯥꯎꯏꯅ ꯍꯥꯎꯅꯤ ꯑꯉꯥꯡ ꯅꯪꯗꯤ ꯇꯣꯃꯥꯜꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯊꯤꯅꯒꯨꯝꯁꯤꯀꯣ ꯅꯣꯡꯃꯒꯤ ꯇꯝꯂꯝꯕ ꯃꯊꯦꯜ ꯑꯗꯣ ꯍꯥꯎꯅ ꯑꯗꯨꯃꯛ ꯆꯥꯁꯤ ꯌꯥꯔꯦ ꯃꯈꯣꯏ ꯕꯕꯥ ꯆꯥꯕꯤꯌꯨ ꯆꯥꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯁꯦ ꯐꯠꯇꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯃꯥꯜꯅ ꯍꯩ ꯇꯣꯝꯕꯤ ꯅꯆꯥꯁꯤꯡꯗꯤ ꯇꯨꯝꯂꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛ ꯐꯪꯉꯦ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯅꯨꯡꯊꯤꯜ ꯐꯪꯉꯦ ꯇꯨꯝꯁꯤꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯇꯨꯝꯖꯁꯅꯨ ꯀꯩꯅꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯊꯕꯛ ꯂꯩꯕꯁꯨ ꯅꯠꯇꯦ ꯊꯕꯛ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯃꯅꯝꯃꯅ ꯐꯤ ꯁꯥꯔꯤꯁꯦ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯟꯕ ꯌꯥꯏ ꯀꯣꯟ ꯑꯃꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯄꯩꯁꯥꯅ ꯇꯥꯅꯤꯡꯗ꯭ꯔꯤꯕ ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯅꯤꯡꯂꯤꯕ ꯃꯤꯒꯤ ꯑꯁꯣꯏꯕꯅ ꯊꯤꯕ ꯍꯩꯔꯤꯕ ꯌꯥꯔꯦ ꯕꯥ ꯅꯆꯥꯁꯤꯡꯁꯦ ꯅꯣꯡꯃꯇꯁꯨ ꯊꯥꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏꯗꯕꯨ ꯀꯔꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯌꯥꯎꯔꯤꯒꯦ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ ꯌꯦꯡꯉꯨꯅꯦ ꯃꯧꯁꯤꯗꯤ ꯀꯌꯥꯗ ꯐꯔꯤꯅꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯈ꯭ꯔꯦꯗ ꯐꯩꯌꯦꯕꯨ ꯐꯩ ꯍꯥꯏꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯇꯧꯏ ꯐꯤꯁꯨ ꯁꯥꯏ ꯌꯦꯡꯉꯨ ꯅꯆꯥꯅꯨꯄꯤꯈꯩꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯍꯥꯎꯕ ꯆꯥꯕꯒ ꯃꯤ ꯈꯠꯅꯍꯧꯕꯒ ꯇꯨꯝꯕꯒ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯅꯠꯇꯕꯗ
ꯑꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯃꯈꯣꯏ ꯕꯕꯥꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ ꯑꯩꯕꯨ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯅꯤꯡꯈ꯭ꯔꯦꯗ ꯅꯪꯕꯨ ꯑꯝꯇ ꯂꯣꯜꯂꯨꯒꯦꯔꯣ ꯍꯣꯏ ꯍꯣꯏ ꯇꯣꯝꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯥ ꯅꯪ ꯕꯕꯥꯁꯦ ꯆꯥ ꯊꯛꯅꯤꯡꯉꯦꯌꯦ ꯑꯝꯇ ꯂꯣꯜꯂꯨ ꯂꯥꯎ ꯂꯥꯏꯖꯥ ꯇꯞꯅ ꯍꯣꯏ ꯃꯥ ꯂꯥꯏꯖꯥ ꯀꯣꯟꯗꯒꯤ ꯀꯨꯝꯊꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯑꯔꯦꯝꯕꯒꯤ ꯍꯥꯏꯖꯔꯝꯃꯦ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯃꯧꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯧꯅ ꯂꯣꯟꯗꯅ ꯀꯅꯥꯅ ꯂꯣꯟꯗꯣꯏꯅꯣ ꯆꯥ ꯉꯥꯡ ꯂꯣꯟꯕꯕꯨ ꯀꯩꯗꯧꯔꯒꯦ ꯃꯧꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯖꯔꯤꯕꯅꯤꯅꯦ ꯆꯥ ꯂꯣꯟꯕꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯥꯖꯖꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯣꯛ ꯂꯣꯜꯂꯨꯕ ꯌꯥꯏ ꯀꯨꯏꯕꯁꯨ ꯅꯠꯇꯦ ꯑꯣ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯀꯩꯅꯣ ꯑꯣꯏꯅꯤ ꯅꯪ ꯑꯍꯟ ꯆꯥꯛꯇꯤ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯏ ꯆꯥꯔꯤꯕꯅꯤ ꯏꯁꯥ ꯐꯅꯅꯕ ꯑꯣ ꯆꯥꯎ 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 ꯈꯔ ꯂꯩꯔꯒꯅꯦ ꯄꯣꯛꯈꯥꯏꯔꯒ ꯁꯤꯖꯔꯖꯅꯤ ꯍꯦꯔꯥ ꯃꯈꯣꯏ ꯕꯕꯥꯒꯤꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯤꯡꯕꯒꯤ ꯃꯥꯜꯂꯦ ꯑꯩ ꯁꯤꯈ꯭ꯔꯒ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛ ꯊꯤꯔꯨꯔꯒ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯖꯜꯂꯝꯃꯗꯤꯅꯦ ꯑꯩ ꯈꯥꯔꯦ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯍꯩ ꯅꯪꯅ ꯊꯣꯛꯂꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯣ ꯑꯁꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯅꯦ ꯋꯥꯔꯦ ꯋꯥꯊꯤ ꯉꯥꯡꯅꯕ ꯊꯣꯛꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯣꯏ ꯍꯣꯏ ꯈꯜꯂꯤꯕꯗꯣ ꯆꯨꯝꯃꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯟꯖꯜꯂꯛꯎꯀꯣ ꯍꯣꯏ 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 ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯂꯥꯏꯖꯥꯕꯨ ꯀꯧꯗꯨꯅ ꯂꯥꯏꯖꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯂꯥꯏꯖꯥꯗꯨ ꯈꯨꯝꯂꯛꯇꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯇꯨꯝꯗꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯊꯔꯣꯅ ꯅꯨꯡꯊꯤꯜꯁꯤꯗꯕꯨ ꯇꯨꯝꯁꯤꯜꯂꯤꯁꯤꯕꯣ ꯇꯣꯃꯥꯜꯅ ꯅꯈꯣꯏꯁꯨ ꯇꯨꯝꯂꯤꯗꯨꯗꯤ ꯃꯤꯁꯨ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯍꯦꯛꯇ ꯌꯥꯎꯔꯛꯑꯗꯝꯅꯤ ꯃꯈꯣꯏ ꯕꯕꯥ ꯅꯪ ꯌꯥꯎꯔꯛꯀꯅꯨꯀꯣ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯊꯝꯕꯥꯜꯅ ꯏꯃꯥ ꯇꯥꯅꯕ ꯀꯧꯎ ꯂꯥꯏꯖꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ ꯂꯥꯏꯖꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯅꯨꯡꯊꯤꯟꯗ ꯇꯨꯝꯁꯤꯟꯒꯅꯨꯅꯦ ꯐꯤ ꯁꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯃꯥ ꯑꯩ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ ꯅꯆꯟꯅꯨꯄꯤꯒꯅꯦ ꯅꯅꯝꯃꯒꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯌꯦ ꯂꯥꯏꯖꯥ ꯇꯞꯅ ꯊꯝꯕꯥꯜ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯁ ꯂꯥꯏꯖꯥ ꯏꯅꯝꯃ ꯐꯅꯦꯛ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯝꯕꯥꯜꯁꯨ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯅ ꯏꯅꯝꯃ ꯑꯩꯁꯨ ꯐꯤ ꯑꯃ ꯂꯩꯗꯣꯏꯅꯤ ꯂꯥꯏꯖꯥ ꯇꯞꯅ ꯑꯩꯉꯣꯟꯗꯗꯤ ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯇꯦꯅꯦ ꯀꯩꯅꯣꯗ ꯏꯅꯝꯃ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯊꯔꯣꯅ ꯂꯥꯏꯖꯥ ꯂꯩꯇꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯏꯕꯨꯡꯉꯣꯅ ꯊꯕꯛꯀꯤ ꯄꯩꯁꯥ ꯅꯉꯣꯟꯗ ꯑꯗꯨꯝ ꯊꯥꯔꯛꯏꯗꯨꯗꯤ ꯏꯃꯨꯡꯒꯤ ꯀꯩꯒꯤ ꯁꯤꯖꯤꯟꯅꯕꯅꯤꯅ ꯍꯦꯛꯇ ꯂꯣꯏꯊꯣꯛꯈꯤ ꯌꯥꯔꯗꯤ ꯑꯩ ꯃꯇꯝ ꯈꯔ ꯁꯥꯒꯠꯈꯤꯒꯦ ꯑꯗꯨꯒ ꯂꯩꯔꯁꯤ ꯇꯣꯝꯕꯤꯅ ꯏꯃꯨꯡꯒꯤꯕꯨ ꯀꯌꯥꯝ ꯂꯩꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯊꯝꯕꯥꯜꯅ ꯈꯔ ꯂꯩꯔꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯅꯤ ꯂꯣꯏꯈ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ ꯊꯔꯣꯁꯨ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯂꯥꯏꯖꯥꯁꯨ ꯇꯞꯅ ꯐꯔꯦ ꯑꯩꯒꯤ ꯐꯅꯦꯛꯁꯤꯡꯁꯦ ꯀꯛꯑꯒ ꯌꯣꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯣ ꯂꯩꯔꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯥ ꯏꯃꯨꯡ ꯆꯪꯈꯤ ꯊꯝꯕꯥꯜꯅ ꯏꯃꯥ ꯑꯩꯒꯤ ꯐꯤꯗꯣ ꯅꯪꯗꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅꯕ ꯃꯥꯏ ꯂꯩꯖꯔꯅꯤ ꯏꯅꯝꯕꯒꯤꯁꯦ ꯃꯔꯣꯟ ꯑꯃ ꯏꯁꯦꯡ ꯁꯦꯡꯗꯦ ꯇꯣꯃꯥꯜꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯉꯝꯃꯤꯅꯦ ꯍꯥ ꯀꯔꯤꯅꯣ ꯑꯃꯨꯛ ꯉꯝꯂꯤꯕꯕꯣ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯃꯧꯁꯤꯅ ꯅꯈꯣꯏ ꯑꯝꯇꯅ ꯌꯥꯎꯕꯤꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯃꯆꯨ ꯇꯥꯅ ꯇꯧ ꯅꯈꯣꯏꯅ ꯅꯁꯥ ꯅꯁꯥꯒꯤ ꯊꯕꯛ ꯆꯤꯟꯗꯅ ꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯃꯧꯁꯤꯅ ꯋꯥꯅ ꯐꯤ ꯑꯁꯦ ꯁꯥꯖꯔꯤꯕꯅꯤ ꯃꯁꯤꯗ ꯅꯣꯏꯅ ꯄꯩꯁా ꯄꯤꯌꯨꯒ ꯐꯤ ꯂꯩꯌꯨꯒ ꯐꯅꯦꯛ ꯂꯩꯗ ꯌꯥꯔꯣꯏꯒ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯅꯝꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤꯗꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯗꯤ ꯏꯅꯝꯃ ꯂꯩꯇ꯭ꯔꯗꯤ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯎꯗꯦꯅꯦ ꯅꯈꯣꯏ ꯅꯆꯤꯟꯗꯨꯅ ꯍꯥꯏꯗꯦꯕ ꯊꯔꯣꯅ ꯃꯥꯅ ꯄꯤꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯅ ꯄꯤꯕꯅꯤ ꯏꯕꯨꯡꯉꯣꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅꯦ ꯅꯈꯣꯏꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯅꯁꯥꯅ ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯗꯣ ꯁꯦꯝꯖꯕꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯣ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯩꯅꯅꯦ ꯂꯩ ꯈꯪꯗꯅ ꯍꯥꯏꯔꯤꯅꯤ ꯃꯧꯁꯤꯅ ꯃꯕꯨꯛ ꯐꯠꯇꯗꯅ ꯂꯩꯇꯦ ꯍꯥꯏꯖꯤꯜꯂꯤꯅꯤ ꯍꯩ ꯅꯈꯣꯏꯁꯨ ꯑꯋꯥꯕꯗꯣ ꯈꯔ ꯈꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯅꯦ ꯌꯨꯝ ꯄꯥꯜꯂꯛꯀꯅꯤ ꯅꯠꯇꯦ ꯕꯕꯥꯅ ꯃꯧꯒꯤ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯉꯤꯁꯤꯕꯨ ꯍꯌꯦꯡꯋꯥꯏ
ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯃꯧꯁꯤꯅꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯣ? ꯍꯥꯏꯗꯣꯔꯛꯏꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯊꯝꯕꯥꯜꯅ꯫ ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯒ ꯃꯧꯅ ꯊꯤꯅ ꯇꯧꯕꯤꯔꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯩꯈꯣꯏꯗ ꯇꯥꯔꯛꯀꯅꯤꯅꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯈꯤ꯫ ꯇꯣꯃꯥꯜꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ, ꯌꯨꯝ ꯊꯨꯒꯥꯏꯒꯗꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯂꯧꯒꯗꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ꯫ ꯌꯥꯔꯦ ꯃꯈꯣꯏ ꯕꯕꯥꯁꯨ, ꯅꯪꯃꯁꯨꯅꯤ, ꯅꯆꯥꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯗꯦꯅꯦ꯫ ꯍꯣ ꯑꯩꯁꯨꯅꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ꯫ ꯃꯆꯥ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯃꯃꯥꯗꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ꯫ ꯑꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ, ꯀꯅꯥꯅ ꯍꯥꯏꯕ ꯂꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯁꯦ ꯂꯧꯅꯦ꯫ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯗꯅꯦ, ꯃꯈꯣꯏ ꯕꯕꯥꯅ ꯍꯦꯛꯇ ꯆꯨꯝꯕ ꯃꯥꯜꯂꯤ, ꯅꯆꯥꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯔꯁꯨ ꯅꯆꯥꯅꯨꯄꯤꯅ ꯆꯨꯝꯕ ꯍꯦꯛꯇ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯁꯨꯕ ꯊꯧꯕꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯣꯛ ꯃꯄꯥꯎ ꯐꯔꯝꯃꯤ ꯂꯥꯏꯖꯒꯨꯝꯅ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥꯁꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯅꯤ꯫ ꯂꯥꯏꯖꯒ ꯂꯥꯡꯂꯦꯟꯒꯗꯣ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯥꯡꯂꯦꯟꯅ, ꯏꯆꯦ, ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯍꯩ ꯆꯥꯁꯤꯔꯥ? ꯌꯥꯏꯌꯦ, ꯑꯩ ꯃꯅꯤꯡꯗꯒꯤ ꯍꯦꯛꯎꯈꯤꯒꯦ꯫ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯝꯈꯤꯔꯣꯏꯌꯦ꯫ ꯏꯆꯦ, ꯊꯪꯅꯕꯁꯤꯗꯒꯤ ꯍꯦꯛꯇ ꯍꯦꯛꯂꯛꯑꯒꯦ ꯍꯥꯏꯅꯔꯒ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯦꯅꯅꯦ ꯊꯨꯝ ꯃꯣꯔꯣꯛ ꯂꯧꯊꯣꯛꯑꯝꯃꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯥꯡꯂꯦꯟ ꯍꯩ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯏꯃꯨꯡꯗꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯃꯈꯣꯏ ꯃꯧ ꯑꯅꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯍꯩ ꯍꯦꯛꯂꯛꯇꯨꯅ ꯍꯩ ꯆꯥꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯊꯝꯕꯥꯜꯒ ꯏꯅꯝꯃꯒꯁꯦ ꯀꯌꯥ ꯍꯩꯅꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ꯫ ꯂꯥꯏꯖ ꯅꯣꯛꯇꯨꯅ, ꯑꯩꯗꯤ ꯍꯩꯕꯨ ꯍꯩꯅꯔꯦꯗ꯫ ꯏꯆꯦꯗꯤꯅꯦ ꯅꯍꯥꯟꯋꯥꯏ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ, ꯃꯗꯨ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯖꯗꯨ ꯅꯣꯛꯏ, ꯏꯃꯥꯗꯤ ꯀꯩꯁꯨ ꯐꯠꯇꯕ ꯅꯠꯇꯦꯗ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯑꯁꯣꯏꯕꯗꯤ ꯉꯥꯡꯗꯦ꯫ ꯃꯆꯥꯒ ꯃꯃꯧꯒꯗꯤ ꯃꯆꯥꯅ ꯍꯦꯟꯕ ꯇꯥꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ, ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦ, ꯃꯈꯣꯏꯒꯤꯁꯦ ꯐꯠꯇꯦ꯫ ꯅꯨꯡꯁꯤꯕ ꯍꯦꯟꯕ ꯍꯦꯟꯗꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯐꯠꯇꯕ ꯁꯨꯝ ꯇꯧꯍꯟꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯂꯧꯁꯨ ꯂꯧꯕꯤꯔꯣꯏ꯫ ꯏꯆꯦ, ꯈꯔ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯉꯝꯃꯦꯅ ꯁꯨꯝ ꯆꯠꯈ꯭ꯔꯗꯤ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯁꯨꯅ ꯃꯔꯣꯟ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ, ꯀꯦꯅ ꯀꯦꯖꯅꯤꯡꯉꯤꯕ, ꯆꯤꯜꯍꯥꯎꯅ ꯊꯤꯔꯤꯕ, ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕꯅ ꯀꯜꯂꯤꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯝꯕꯥꯜꯁꯨ ꯊꯣꯔꯛꯇꯨꯅ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗ, ꯑꯁꯤꯅ ꯀꯔꯤ ꯋꯥꯊꯤ ꯉꯥꯡꯉꯤꯖꯥꯠꯅꯣ? ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯊꯝꯕꯥꯜ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ, ꯏꯅꯝꯃ, ꯀꯥꯏꯗꯩ ꯍꯩꯅꯣ ꯆꯥꯔꯤꯗꯨꯕꯣ? ꯂꯥꯡꯂꯦꯟꯅ, ꯌꯨꯝꯊꯪꯅꯕꯗꯒꯤ ꯍꯦꯛꯎꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯑꯝꯇ ꯍꯦꯛꯄꯤꯔꯛꯑꯣ꯫ ꯂꯥꯡꯂꯦꯟꯅ ꯐꯠ ꯈꯨꯝꯂꯛꯏ, ꯆꯥꯅꯤꯡꯉꯗꯤ ꯍꯦꯛꯑ ꯆꯥꯎꯆꯣꯗꯅ, ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯁꯨ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯤꯟ ꯈꯨꯝꯂꯛꯏ, ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯏꯅꯝꯃ ꯑꯍꯟꯗ ꯍꯥꯏꯖꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩꯗꯗꯤ ꯈꯠꯅꯕ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯂꯩꯔꯕꯅꯤꯅ ꯃꯥꯁꯨ ꯈꯨꯝꯂꯛꯂꯦ꯫ ꯊꯝꯕꯥꯜ, ꯍꯦꯛꯑꯒ ꯆꯥꯔꯨꯔꯣ꯫ ꯑꯩꯈꯣꯏꯁꯦ ꯅꯊꯛꯀꯤ ꯑꯍꯜ ꯉꯥꯛꯇꯅꯤ, ꯍꯦꯛꯄ ꯇꯜꯂꯒꯅꯅꯦ ꯍꯦꯛ ꯆꯥꯔꯨꯔꯅꯨ꯫ ꯊꯝꯕꯥꯜ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟꯅ, ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯉꯥꯡꯗꯗꯤ ꯌꯥꯔꯣꯏ, ꯃꯣꯏꯅꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯗꯣꯏꯕ꯫ ꯇꯞꯅ ꯇꯞꯅ ꯈꯪꯖꯔꯛꯁꯅꯨꯗ꯫ ꯁꯣꯝꯗ ꯊꯝꯕꯥꯜ ꯃꯆꯦꯒꯤ ꯅꯥꯛꯇ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯔꯣꯅ, ꯀꯩꯗꯧꯔꯦ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯉꯛꯏꯗꯨꯅ? ꯏꯆꯦ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯑꯩꯈꯣꯏ ꯃꯧ ꯑꯅꯤꯁꯦ ꯌꯥꯝ ꯐꯥꯎꯔꯦ꯫ ꯍꯩꯃꯥ, ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯏꯅꯣ? ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯃꯣꯏꯗꯣ ꯍꯩ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯆꯥꯒꯦꯅ ꯍꯥꯏꯕ, ꯍꯦꯛꯎꯆꯣꯅ ꯍꯥꯏꯕ꯫ ꯑꯗꯨꯗ ꯀꯩ ꯍꯥꯏꯔꯛꯏꯕ? ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯍꯦꯛꯎꯆꯣꯌꯦ, ꯑꯗꯨꯒ ꯍꯦꯛꯄ ꯇꯜꯂꯗꯤ ꯆꯥꯎꯅꯣꯌꯦ꯫ ꯑꯩꯈꯣꯏꯁꯦ ꯅꯊꯛꯀꯤ ꯑꯍꯟꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣꯅ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ? ꯀꯔꯝꯕ ꯃꯧꯅꯅꯣ ꯍꯥꯏꯔꯛꯏꯗꯣ? ꯑꯍꯟꯅꯔꯥ ꯑꯇꯣꯝꯕꯤꯅꯔꯥ? ꯑꯅꯤꯃꯛꯅ꯫ ꯃꯧ ꯑꯍꯟꯁꯤꯁꯨ ꯑꯃꯁꯦ ꯂꯥꯛꯄꯗꯒꯤꯅꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ, ꯌꯥꯝ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅꯦ, ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯝꯃꯤꯅꯤ꯫ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ, ꯅꯣꯏ ꯑꯅꯤꯅ ꯑꯉꯥꯡꯗ ꯀꯔꯤ ꯍꯥꯏꯒꯦ? ꯂꯥꯡꯂꯦꯟꯅ, ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ? ꯑꯩꯈꯣꯏꯗꯤ ꯊꯝꯕꯥꯜꯗ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦꯅ꯫ ꯍꯥꯏꯗꯕꯒꯤꯔꯣ ꯑꯉꯥꯡꯁꯤꯅ ꯁꯥꯎꯔꯒ ꯆꯪꯉꯛꯏꯁꯦ? ꯑꯣ ꯈꯪꯗ꯭ꯔꯦ, ꯁꯥꯎꯖꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯀꯩꯁꯨ ꯍꯥꯏꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ꯫ ꯑꯗꯨꯗꯤ ꯊꯪꯅꯕꯗꯒꯤꯅꯦ ꯍꯩ ꯈꯔ ꯍꯦꯛꯎꯆꯣ ꯆꯥꯒꯦ꯫ ꯂꯥꯏꯖꯅ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ꯫ ꯍꯩꯗꯣ ꯉꯥꯏꯍꯥꯛ ꯍꯦꯛꯂꯝꯕꯗꯗꯤ ꯁꯤꯔꯣꯏꯗꯅ ꯀꯩꯁꯨ? ꯍꯟꯗꯛꯇꯤ ꯂꯥꯡꯂꯦꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯌꯦ, ꯏꯅꯝꯃꯗꯤ ꯃꯤꯔꯦꯝꯅꯤꯅ ꯊꯕꯛꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ꯫
Chaninga di ina madum hega chabiro. Aikoida amu yesalanu. Langlen macheda onsinduna. Lawe je, imung da thabak tawurasi. Wado hairaga mawani do imung changki tharo sauna. Machin chingse kaya da kalino yongni. Tambalna. Aikoigi mawsingse, aikoida yamna usidre ije. Khangni, horen imala aga loina haidoki khangni. Numidangi matamni. Machil manaw changdana mamada wari sarami. Tombina. Nakhoisu chaning ba haye dudi ko nasana chalaga hekpa yadro. Haura bai ma so mo. Haurak pagi nate. Kaisu natabada makhoina wa mathak thanghali. Ima, makhoigi mi usitaba mawongduda aisu haigyauna haini. Yare se. Makhoina su punghin hinjin ba yaba nate. Tanjaduda langlen changlaktuna. Ima, chak loire charasi lao. Wado hairamnaga langlen thokre tharona. Uridana akhoididi kauramjise masam se phoidatba. Nakhoisu yare lao charurasi. Aingonda hairambaduda chap manai haina tawri oiramni. Mama machadu chak chaba changlaklammi. Mayam punna chak tu chai. Langlenga laijaga ama chaminne. Tharo magi haunabido haurakle. Injang je kanana thongge. Tomalna. Kaidawre bema hautrabo. Hautabagi nate kanana thongge ba. Langlena. Aina thongbani kaidawrage. Tharo sauna. Aina ngasaina tawraga thongo haiba natro. Ado thongdri kaidawrage. Tombina. Nakhoisu tawraga thongba chaningi hairadi kok thongba yaidana. Laijana. Ima ngadu khara pikpa. Tawraga thongadi konaroidrana tawbani. Tharona. Ngasaigido aidi pikna ukide. Langlena. Chaningadi nasana laaga kok thongu yadro. Tharona. Kaino langlena gi wangangdo. Inamagi wangangdudi kaino. Ngadu pi e hairadana. Ima, ai sum sauni lotore ko. Langlen so duma hairai. Chaningdradine haugatki bayani. Laijana. Inamana nongmata aikoina thongba insangda chaninge haidrabani. Aduna nasana oina thongaga chajaro. Aduk amna chilhau thigadabagi sarukpudi. Langlena. Mina thongbada hawega hautega. Nasana thonglabadi amta hairoine. Chabadagi hina. Tharona. Mau noina chak thongdana kanana thongdoino. Nahangkai laisabi aikoi lautanariba oire noide. Lautanabagi wangakta nate. Mau akoina thongbam thoko thonge adudi pangcha machaw. Aikoi su nongmagi haunanabadi silidana. Tomalna. Yare ne nakhoibu yare. Mara yenaribadu to. Ai chak semda chagi. Baba sune. Mausina angoda ngangise baba su taredana. Malna. Mau no shune tumi leiro yare. Ahal lama leiri haibasu khangde. Thaksi kasi yaude. Langlen charambadu doktuna fuk haugali aduga. Ima. Nachanupi singa sige asoibase hana semdo. Aduga pumnamak afaba oirakani. Masi hai haidana thakha kaibadi nate. Wado hairamnaga langlen do thokre tharona. Masigi mawa tombise yam pharoi dauri. Laijasu haugatuna. Langlena chadrabanina aisu chararoi. Tombina. Kaino laijana khoina tawrise. Imunga se irang thoknaba silibaro. Ima. Nachanupi nga tawba chaningbasida hango. Imung mahi langnanabase kanana silibano haidana. Aduga chairibasingse ngasidi nachanupi anisida loishalhalo. Tambalna. Aikhoidi gadawba loishandoiba loishanba ngamoi. Loishandredana amangba konadudana khoi chak thiraga pizagani. Madu ngamba ngamdabra haibadu yengu. Wado hairaga laiza thokre. Tombi matha sana. Karino ne tawrishiba. Tomalna. Pharaini haujikti. Misu noina sumgamge haibadudi yaroine. Tombina. Nakhoi anisu nachin kanmaliko. Yare. Imasu maugi michang changliba haibaduro. Aduni. Haujiki mawongdunabu hayengwai imaluna tawpigadro. Adu boba. Nakhoina su khara hallo. Ka hina phataba mau amata natene. Nakhoina nungsina loina ba haitabagini. Aise nakhoigi michang changmandana mausingsina amta nungsirangaroi. Yare ima amta taningde khoi. Wado hairaga machanupi anidu fukfuk haugatuna chatkre Tombina. Mausingduna hairamliduga khonsingse aina phengba taribra tawrisibo. Tomalna. Nachanupi singsige khutalase uredana nangso. Yare makhoi babasu charibadu loisalo. Somda laijana. Langlen. Akhoina tawrisibo chumbro. Iche kemta khalunu. Laisabi anise khara khanghanse tawbani. Ado nga thongbaga se chaphamgamta khangreda. Nga thonglaba phawbada adu ada yamthi. Laisabi mana maroi matat ama pawsu semningde. Makhoigi lamchase khara semdokpidradi
ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯕꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯔꯔꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯒ ꯑꯝꯇ ꯂꯣꯟꯗ꯭ꯔꯤꯕꯣ? ꯑꯌꯨꯛꯀꯤ ꯆꯥꯛ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯁꯤꯗ? ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯆꯥꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯊꯛꯄ ꯂꯣꯏꯔꯦꯗ꯫ ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤꯒ ꯑꯩꯒꯒꯤ ꯆꯥꯗꯤ? ꯏꯅꯝꯃꯣꯏ ꯍꯧꯒꯠꯇꯕꯗꯨꯗ ꯈꯥꯛꯇ꯭ꯔꯤ꯫ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯤꯟꯕꯅꯤꯅ ꯍꯧꯗꯣꯔꯛꯄ ꯁꯪꯗ꯭ꯔꯕ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯒꯠꯂꯒ ꯊꯛꯅꯕ ꯈꯔ ꯈꯥꯛꯑꯝꯕꯗꯤ ꯌꯥꯏꯗꯅ꯫ ꯆꯥꯗꯣ ꯑꯃꯨꯛ ꯏꯪꯉꯦ ꯍꯥꯏꯅ ꯋꯥ ꯉꯥꯡꯉꯛꯄꯗꯣ ꯇꯥꯅꯤꯡꯗ꯭ꯔꯕ꯫ ꯊꯔꯣ ꯌꯥꯝ ꯁꯥꯎꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯆꯥꯛ ꯂꯣꯏꯗꯧꯔꯦ, ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯣ ꯏꯅꯝꯃ꯫ ꯊꯔꯣ ꯁꯥꯎꯅ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯇ ꯆꯥ ꯊꯛꯇ꯭ꯔꯗꯤ ꯍꯩꯅꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯝꯃꯅ ꯂꯣꯜꯂꯨꯔꯣ, ꯑꯗꯨꯒ ꯊꯛꯑꯣ, ꯆꯤꯅꯤꯁꯨ ꯂꯩꯕꯅꯤ꯫ ꯊꯔꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯅꯝꯃ ꯂꯣꯟꯒꯦ ꯍꯥꯏꯔꯁꯨ ꯏꯔꯨꯗꯤ ꯂꯨꯖꯊꯣꯛꯎꯀꯣ, ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯅꯤꯅ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯀꯩ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯃꯌꯥꯝ ꯆꯥꯕ ꯌꯥꯅꯅꯕ ꯈꯔ ꯍꯥꯎꯗꯧꯕ ꯑꯃ ꯇꯧꯔꯁꯤ꯫ ꯊꯔꯣ ꯁꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯥꯏꯖꯅ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯁꯦꯝꯗꯣꯛꯄꯗ ꯈꯔ ꯂꯨꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ꯫ ꯑꯩꯈꯣꯏ ꯊꯝꯕꯥꯜꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯐꯔꯕꯅꯤ꯫ ꯍꯣꯏ, ꯊꯝꯕꯥꯜꯅ ꯈꯔ ꯐꯔꯛꯄ ꯎꯏ꯫ ꯊꯔꯣ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯊꯝꯕꯥꯜꯗꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩꯅꯣ ꯐꯤꯒ ꯁꯨꯔꯝꯃꯤꯁꯤꯅ? ꯃꯣꯠꯂꯤ ꯑꯗꯨꯏꯅꯤ꯫ ꯃꯧꯁꯤꯡꯁꯤꯗ ꯁꯨꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯑꯁ ꯃꯣꯏꯅ ꯇꯧꯔꯛꯇꯣꯏꯗꯣ ꯃꯥꯟꯅꯕ ꯇꯜꯂꯤꯗ꯫ ꯑꯦ ꯅꯪꯒꯤꯁꯨ ꯃꯣꯏ ꯀꯤꯔꯤꯔꯣ? ꯀꯤꯕꯩ ꯋꯥ ꯅꯠꯇꯦꯗ, ꯑꯩꯁꯨ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯁꯨꯕꯩ ꯋꯥꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤꯅꯦ, ꯑꯩꯒꯤꯁꯨ ꯐꯤ ꯑꯃꯣꯠꯄ ꯌꯥꯝ ꯂꯩ, ꯄꯨꯊꯣꯔꯛꯀꯦ, ꯅꯪ ꯈꯔ ꯁꯨꯔꯝꯃꯨ꯫ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ, ꯁꯤ ꯐꯥꯎꯕ ꯃꯣꯏꯗ ꯍꯥꯏꯕ ꯇꯟꯕꯒꯤ ꯌꯥꯝ ꯋꯥꯅ ꯁꯨꯔꯤꯖꯥꯅꯤ꯫ ꯏꯆꯦ ꯑꯗꯨꯝ ꯁꯨꯖꯧ꯫ ꯅꯪ ꯁꯨꯕ, ꯐꯤ ꯈꯔ ꯁꯨꯕꯕꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯐꯤꯒ ꯁꯨꯔꯝꯃꯤꯗ꯫ ꯍꯣ ꯅꯃꯧ ꯅꯨꯄꯤꯁꯤꯡꯁꯦ ꯃꯥꯟꯅꯕ ꯇꯜꯂꯤ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯖꯔꯕꯗꯤ ꯃꯈꯣꯏꯅꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤꯒꯦ? ꯊꯝꯕꯥꯜꯅ ꯏꯃꯥ, ꯏꯅꯝꯃꯁꯤꯡꯁꯦ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯀꯣ, ꯅꯪ ꯍꯧꯖꯤꯛꯇ ꯈꯪꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯇꯟꯕꯒ ꯑꯩꯈꯣꯏꯅ ꯉꯝꯕꯗꯣ ꯄꯥꯝꯗꯅ ꯇꯧꯔꯨꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯦꯟꯖꯤꯟꯕꯒ ꯌꯥꯗ꯭ꯔꯦꯗ ꯏꯃꯥ, ꯊꯤꯅ ꯊꯤꯅ ꯑꯣꯏꯅ ꯆꯩꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯇꯧꯔꯣ ꯇꯧꯔꯣ, ꯃꯔꯣꯏ ꯃꯄꯥꯡꯁꯨꯅꯦ ꯆꯥꯛꯈꯨꯝꯗ ꯊꯝꯂꯨꯔꯒꯦ ꯑꯩ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯣꯝꯕꯤ ꯏꯃꯨꯡ ꯆꯪꯈꯤ꯫ ꯊꯝꯕꯥꯜꯅ ꯃꯈꯥ ꯇꯥꯅ ꯐꯤ ꯁꯨꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯥ, ꯑꯩꯅ ꯁꯅꯥ ꯁꯥꯕꯒꯤ ꯄꯩꯁా ꯈꯔ ꯍꯥꯏꯈꯤꯕꯗꯣ ꯄꯤꯔꯛꯑꯣ꯫ ꯏꯅꯝꯃ, ꯅꯅꯥꯎ ꯅꯨꯄꯥꯅ ꯍꯟꯗꯛꯇꯤ ꯄꯩꯁా ꯑꯝꯇ ꯊꯥꯔꯛꯇ꯭ꯔꯦ, ꯄꯩꯁా ꯑꯝꯇ ꯂꯩꯇꯦ꯫ ꯊꯔꯣ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ꯫ ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯅꯪꯅ ꯉꯝꯅꯅꯕ ꯄꯤꯒꯗꯕꯅꯤ꯫ ꯂꯩꯇꯕꯁꯤꯕꯨ ꯀꯥꯏꯗꯩ ꯄꯤꯗꯣꯏꯅꯣ? ꯁꯦꯜꯗꯨꯁꯨ ꯑꯉꯥꯡ ꯅꯠꯇꯦ꯫ ꯑꯣ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ, ꯁꯅꯥꯗꯣ ꯁꯥꯖꯜꯂꯨꯔꯕꯅꯤ, ꯑꯩꯗꯤ ꯄꯤꯕ ꯉꯝꯃꯣꯏ꯫ ꯇꯣꯝꯕꯤꯒ ꯊꯝꯕꯥꯜꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯊꯔꯣ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ? ꯊꯔꯣꯅ ꯂꯥꯏꯖꯗ ꯑꯩꯅ ꯁꯅꯥ ꯁꯥꯕꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯌꯣ ꯍꯥꯏꯕꯅꯤ, ꯁꯅꯥꯗꯤ ꯁꯥꯖꯜꯂꯨꯔꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ? ꯁꯥꯎꯅꯤꯡꯉꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯗꯣꯏꯅꯣ? ꯇꯣꯝꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯥ, ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯋꯥꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇ ꯂꯩꯇꯦ ꯍꯥꯏꯁꯤꯕꯣ? ꯏꯃꯥ, ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯏ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯇꯥꯃꯣ ꯄꯩꯁా ꯐꯪꯂꯒ ꯈꯟꯅꯁꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯅꯝꯃꯅ ꯌꯥꯝ ꯊꯨꯅ ꯁꯥꯖꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯄꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯏꯆꯦ ꯌꯥꯔꯦ ꯇꯣꯛꯑꯣ, ꯏꯅꯝꯃ ꯍꯣꯏ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯁꯤꯗꯤ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯀꯩ ꯈꯪꯉꯤ? ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯊꯝꯕꯥꯜꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯆꯦꯒ ꯃꯥꯟꯅꯕ ꯇꯟꯕꯅ ꯊꯔꯣꯅ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯍꯟꯗꯛꯇꯤ ꯂꯥꯡꯂꯦꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯉꯝꯗ꯭ꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣꯅꯦ꯫ ꯍꯦ, ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ, ꯄꯥꯈꯠꯀꯅꯣ꯫ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯅꯪ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯨꯔꯥ ꯍꯥ? ꯊꯥꯖꯤꯜꯂꯨꯔꯕ? ꯅꯆꯤꯟꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤ ꯅꯪ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯇꯣꯝꯕꯤ ꯃꯊꯥ ꯁꯥꯅ ꯊꯔꯣ ꯆꯪꯉꯣꯆꯣ ꯏꯃꯨꯡꯗ ꯅꯪ꯫ ꯊꯔꯣ ꯁꯥꯎꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯪꯗꯣꯏꯕ? ꯄꯩꯁా ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯪꯉꯣꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯁꯥꯎꯅ ꯉꯝꯃꯗꯤ ꯑꯩꯒꯤ ꯆꯤꯟꯁꯦ ꯊꯨꯒꯥꯏꯌꯨ ꯂꯥꯎ, ꯑꯩꯅ ꯑꯃꯨꯛꯇꯪ ꯉꯝꯊꯣꯛꯅꯒꯦ ꯈꯜꯂꯤꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯊꯔꯣ ꯅꯪꯕꯨ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯥꯡꯂꯦꯟꯅ ꯏꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯔꯤꯕꯤꯁꯦ ꯏꯃꯨꯡꯗ ꯑꯝꯇ ꯊꯥꯖꯤꯟꯈꯤꯅꯨ, ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯒꯦ꯫ ꯀꯔꯤ? ꯑꯩꯕꯨ ꯑꯔꯤꯕꯤ ꯀꯥꯏꯅ? ꯂꯤꯕꯨ ꯂꯤꯗ꯭ꯔꯣ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ? ꯑꯩꯅ ꯄꯥꯜꯂꯣꯏ ꯍꯥꯏꯅ ꯄꯥꯟꯗ꯭ꯔꯤꯕ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ?
Paloi haina pandaba oiramoida nupa phangdabagi oiramgani. Kari aibu nupa phangdabi kaina nangnine phangdridi. Aidi phangbagi natro palaisiba. Ho adudine nangna aigi upa nupa se pharaga namdana laisalakpa. Langlen mine henjinba yaba nupi nate aduna. Ho aikhoidine pharaga oirsu leirei. Nangdi madu ngamjabra nupa phangdabi. Nupa na pambidabi. Nangi nawongduna nupa kananasu pambini haige. Tharo mathwai chakpana loire. Masibu asuk yamna usitaba mausibu. Wado hairaga tharo langnini manakta changlaktuna langnini masam phoirame. Langnin su lamduna phoi. Tombi machanupi thambalda onsinduna. Chalo na pakauchu chalo. Labu chakhibani. Phibam se ludawri. Hoima. Thambal phingna chenki tombi taunari batuda chensinduna khamtoi. Adubu pag hekta khamtokpati ngamde. Animak amana amada henaba ngamde. Laija sauna masam phoinariba langlen bu chingthoi aduga. Tharobu laijana laktana illi. Tharo ngakna laijada yenglai laija sauna. Imungsida thokliba irangse kanana sagatpano. Pumnamak nangna natra. Imung ase kayam nungaiba imung naha. Nangna sana khangridu kaigino. Inama oirabasu ngasidi thagolon kaiba tare. Langlendu sauna tharoda yengi laijana. Inama bo anganglo. Wakhaladu yamni yaudridubu kaigino. Imungsigi macha khwaidagi ahalse inamana oiriba natro. Inamana hena wakhal thapam thokpani. Adudi nate. Naupasing aduna thabak suribado nungaina suba nati. Yang wana suba. Adusu paisa yamna phangba nate. Khaji khaji katani phanglise. Maduna imung ase watana bo hotnari natro. Masida inamana kari mateng pangge. Tharo khumde tumin lai. Inamana mateng pangde haina saubadi nate. Adubu awabada khidang khangbiyo haibani. Asukuiraba matam ase inama khoigi ningthungnaba hotnarakpa natro. Mado nongmata noina khangbibro. Ipuroibagi mateng pangnanaba hotnabada. Tumba chaba khangdana aikhoisu. Phi sananaba hotnaridana. Imungi thabak suhane. Madu kai haige. Ai isagi ithongni khali. Nakhoida nungaitabasu leite. Adubu noidi tumbaga chabaga tawrido. Laifam thokpa nati. Aikhoigi khongthang khoding yengsinduna asoiba thiduna lei. Nongmata aikhoibu nungsibagi wa amata haibikibro. Tharo tumin lei masu wakhal munna khanthai. Kaigino inamana akhoibu asuk amna nungsidrise. Aikhoise mafam atopadagi lae haina tawribro. Adubu aikhoise napa nupagi nupi ngaktani. Phana aikhoina asoiba leirabasu inamana nungsina takpiba yadabro. Madudi nate ngasi phawba imung asigi phatanaba akhoina kari tawkhrage. Ima babada nongmata aikhoina phatanaba kari tawkhige. Matam chupada afabada tawnaba hotnaba natro. Aikhoina di imung asida leiriba mipum khuding atuki matik luna khanbani. Adubu inamanadi khande. Tombi masu tumin lei. Mamongna hairibadu achumba oibana. Laijana makha taaduna. Inamadi nasagi firol phawba aina adum suraga lakpa natro. Mado aina kai haige. Thabak wana tawraga inamana nungaina yengba. Inamana akhoibu nungsirabadi adumna tawramloi. Tharo matomda ikaiba phawrai. Inamana adu layu ada layu haibada. Aini kayadaba yawkhrage. Khutta paisa leidaba phawbada aina inamagini haidana ngamnadaba hotnakhibani. Madusu inamana singthakide. Khajitang leite hairubada. Puk phate adu tawdi haina habiba natro. Tharo tapna. Laija. Inama wakhaldomda khanthabi. Mayam pumbadu tumin tumin lainai. Langlen laijagi manakta changsinduna. Iche. Laija magi asawbudu khara phathaduna. Aina leina leite haina haijinba nate. Thasengna leitabagi haibani. Wado hairaga laija manada yaliba sanadu lawthoktuna. Se masi kaithoklaga inamagido lawruro. Tombina ima oibema nangna tawribado karino. Tharodo mabukning nungsina. Laija ai sanadu lawraroi. Inamana khoida yam lale. Inama aina macha ahal oiraga nakhoigi mateng pangadra hairaga nakhoida aina awaba piraga leiri. Aise kayada phatabano kayada nungaiba pamlibano imagi tharo. Tharo laijada konduna. Laija inama yam lale. Inama yarise. Tharo langlenda onsinduna. Langlen inama yam soikre. Langlen su nokmi tawraklami. Inama aisu songning mandana tawheidaba mayam ama tawkre. Makhoigi mataw aduda tombi su nokfet tawi. Tanja aduda tomalga machanupi thambalga su halagne. Tomal ngakna. Karino ne nangbu khana hawi haidaine. Asuk nungsinana leirisida. Masigi mawong sidi
ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯊꯝꯕꯥꯜ ꯉꯛꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯈꯠꯅꯍꯧꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯈ꯭ꯔꯦꯗ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯃꯣꯃꯣꯟ ꯅꯣꯛꯏ꯫